Hayrada antioxidant vitamin amadi unsada kanaba yamna piba nutrient kaya marum yaurabasu atumbagi saruk yamna yauba lafoi hainau angur komla amadi mapungpana kanghalaba hayra ka hena chabana furi uring hena thokaningai maram oi haina akang ahi singna phongdorakli akang ahi singna phongdorakpagi matung inna lafoida potassium gi saruk yamna yawi adubu ka hena munba lafoidadi blood sugar level wangkhathanba glycemic yawi masina hakchang da insulin fluctuation thokan batanatana sebam putokpa hengat handuna furi uring thokpagi chang hengat halli hormonal acne leiba migi oinadi numit khudingi lafoi charoidabani haino ase haigi ningthau oizarabasu thumbagi chang wangba maramna haino ka hena chabana hakchang da inflammation thokan batanatana unsada thau putokpagi chang hengat halli Angurda antioxidant yamna yauzarabasu thumbagi saruka hena yawi maramaduna fiber yauba chinjak chadana nongmada angur ka hena chabagi thawung ase leptana chatharabadi blood sugar level wangkhathanbada natna furi uring thokpagi chang yamna hengat hali nakalamaromda komla natraga citrus ki saruka hena yauba haira chabana furi uring thokanba nate adum oinamak ka hena charabadi makhoida yauriba acid aduna sensitive oiba unsagi oinadi skin barrier kaihanduna unsada khudong chadaba kaya mayoknaduna uring thokhaningai machak ama oihale maramaduna sensitive skin oiba mising gi oina citrus yauba haira charaba matung khud amadi mai tathokpa mathau tai mapungfana kanghalaba hairada isingi saruk amata yaudaba aduga glycemic na saruk yamna yaubana akangba haira ka hena chabana hakchangda inflammation thokpa hengat hanbata natana insulin level wangkalaktuna furi uring thokpagi chang wanghali haina akang ahisingna makhatana haidi